นี่เขายังไปหน้าสมตัวยังกับแมนเคยดูไหมว่าเลต้ามันมีโรนแต่เคยดูเชื่อมั้ยมั้งงูดิโอ้언제야? 손이 좀 비디오 내가 혼자 해보라. 테스트 한번 폴락스 해보라. 피에 미시나 비디오 통과 몰라라 손만 Hoy teksam ga kaksinga taina kaksinga phongna ba lambi sidi sing pharan thumme hojiki chingkak phonggi chingji phatok dragadi yumma ama thumjilak ba yawe phiom da leire nakulakom priyobarta nisinglup teksamgi secretary ni ngasagi chingkakpi haina khangnariba mafam aduda landslide tawdana khong phunjal ho khong adu maril adu phunjal hoba hairiba jaga asi wangjing tentha kendra kaksing kendra amadi wobagai kendra humgi jaga da leiba khong asi phunjal bana maram oiduna kaksing amasung teksam phaunaba lambi asi su isingna thumjale adu maruina yum kai amadi ringban maya amasu thumjanba haure hojik maruina sarkar gi miyang sing ningibadi maruina akhoi ising asi yamna thuna sienba natabani ising asina pumaga praja mayamda ana ayek hena pokadra haibagi mipaina ba matu leijari